ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯝꯖꯣꯡꯒꯤ ꯈꯨꯜ 3ꯗ ꯂꯥꯟꯗꯥꯔꯝꯂꯦ, ꯌꯨꯝ ꯑꯃꯁꯨꯡ ꯀꯩꯊꯦꯜ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯀꯥꯝꯖꯣꯡꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯏꯟꯇꯔꯅꯦꯜ ꯑꯦꯖꯦꯟꯁꯤꯅꯤ ꯂꯩꯁꯤꯌꯣꯜ ꯀꯩꯁꯤꯡ ꯁꯤꯅꯥ ꯀꯩꯊꯦꯜꯗ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯅꯨꯄꯥ ꯑꯃ ꯁꯣꯛꯂꯦ꯫ ꯀꯥꯝꯖꯣꯡꯒꯤ ꯑꯦꯇꯦꯛꯁꯤꯗ ꯁꯦꯟꯇꯔꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯀꯣꯀꯣꯃꯤ꯫ ꯇꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏ ꯀꯣꯔꯠꯇ PIL ꯊꯥꯔꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯝꯖꯣꯡꯒꯤ ꯈꯨꯜ 3ꯗ ꯂꯥꯟꯗꯥꯔꯝꯂꯦ, ꯌꯨꯝ ꯑꯃꯁꯨꯡ ꯀꯩꯊꯦꯜ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ NDAꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅꯈ꯭ꯔꯦ꯫ ꯗꯔꯖꯤ ꯁꯤꯡꯉꯥꯕꯨ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ VC ꯍꯥꯞꯂꯦ꯫ ꯁꯤꯅꯥ ꯀꯩꯊꯦꯜꯗ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯅꯨꯄꯥ ꯑꯃ ꯁꯣꯛꯂꯦ꯫ ꯀꯥꯝꯖꯣꯡꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯖꯦꯟꯁꯤꯅꯤ ꯂꯩꯁꯤꯌꯣꯜ ꯀꯩꯁꯤꯡ ꯀꯥꯝꯖꯣꯡꯒꯤ ꯑꯦꯇꯦꯛꯁꯤꯗ ꯁꯦꯟꯇꯔꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯀꯣꯀꯣꯃꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ KNAB ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯕꯔꯃꯥ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ-ꯉꯟꯈꯩ ꯂꯥꯟꯁꯤꯜꯂꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯝꯂꯤ, ꯋꯥꯡꯂꯤ ꯑꯃꯁꯨꯡ ꯆꯣꯔꯣ ꯈꯨꯟꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯌꯨꯝ ꯀꯌꯥ ꯑꯃꯁꯨꯡ ꯀꯩꯊꯦꯜ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯒ ꯂꯥꯛꯄ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ KNABꯒꯤ ꯃꯤꯂꯤꯇꯦꯟꯠ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯕ ꯆꯣꯔꯣ ꯈꯨꯟꯒꯤ ꯀꯩꯊꯦꯜ ꯑꯃꯁꯨꯡ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯁꯨ ꯀꯥꯞꯊꯣꯔꯛꯈꯤ꯫ ꯀꯩꯊꯦꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞꯗ ꯂꯩꯕ ꯕꯔꯃꯤꯁꯤꯡꯅ ꯃꯅꯥ-ꯃꯁꯤꯡ ꯌꯣꯟꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯆꯣꯔꯣ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡ ꯈꯨꯟ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯥꯟꯖꯦꯟꯅꯈꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯆꯣꯔꯣ ꯈꯨꯟꯒꯤ ꯀꯩꯊꯦꯜꯗ ꯂꯩꯔꯝꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞꯗ ꯂꯩꯕ ꯃ꯭ꯌꯥꯟꯃꯥꯔꯤꯁ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈꯤ꯫ ꯁꯣꯛꯂꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ARꯒꯤ ꯀꯦꯝꯞꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯆꯣꯔꯣ ꯈꯨꯟꯗꯒꯤ ꯃꯥꯂꯪ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯂꯒ ꯀꯤꯂꯣꯃꯤꯇꯔ 4-5 ꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯡꯂꯤ ꯈꯨꯜ ꯑꯃꯁꯨꯡ ꯅꯥꯝꯂꯤ ꯈꯨꯟꯗꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯀꯩꯊꯦꯜ ꯑꯃꯗꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯝꯈꯤ꯫ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯝꯂꯕ ꯃꯇꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯏꯟꯗꯣ-ꯕꯔꯃꯥ ꯕꯣꯔꯗꯔ ꯂꯥꯟꯊꯣꯛꯂꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯠꯈꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯅꯥꯝꯂꯤ ꯑꯃꯁꯨꯡ ꯋꯥꯡꯂꯤ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡ ꯈꯨꯟ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯥꯟꯖꯦꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯅꯥꯝꯂꯤ, ꯋꯥꯡꯂꯤ ꯑꯃꯁꯨꯡ ꯆꯣꯔꯣ ꯈꯨꯟꯒ ꯅꯛꯅꯕ ꯃꯐꯝꯁꯤꯡ ꯅꯝꯕꯤꯁꯥ ꯚꯤꯂꯦꯖ, ꯑꯂꯤꯌꯣ ꯑꯃꯁꯨꯡ ꯑꯁꯥꯡ ꯈꯨꯂꯦꯟꯗ AR ꯑꯃꯁꯨꯡ ꯑꯇꯩ ꯁꯦꯟꯇ꯭ꯔꯦꯜ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯦꯝꯞꯁꯤꯡ ꯂꯩ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯅ ꯂꯣꯅ ꯌꯥꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯊꯤꯡꯅꯕ ꯂꯩꯔꯤꯕ AR ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯒ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯜ 3ꯗ ꯃꯇꯧ ꯀꯔꯝꯅ ꯐꯣꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯉꯁꯤ ꯂꯥꯟꯗ ꯆꯠꯊꯔꯛꯂꯤꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ KNABꯒꯤ ꯀꯥꯗꯔꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯍꯥꯏꯔꯤ꯫
ngasi kuki militantsingna attack tawduna mai thadokhraba kaithiansing aduda Indo Burma border da khundariba khunjasing coast border lalo itik chathaduna khunjasinggi senthok lambi oiduna lakli ngasi gi thawdok asina maram oiraga khunjasinggi senthok lambi manglagani thawdok aduga mari leinana community lucingbasing amadi organization singna Manipur government amasung Ministry of Home Affairs na chapchaba investigation chathaduna border ga tainaba khundariba khunjasingda chapchaba security pihaningbagi apamasu phongdokli panba yabadi chahi asigi epin kumbarida Phuyar STAC gi MLA Lesingong Kaisingna Manipur Chief Minister da pisingkhiba aiba cheron amada K Asang Khulen Ajegi Hemmen Maisang Hoyong amasung Wangligi Hemmen T Mureipam anina Indo Burma border da leiriba K Asang Khulen Aje amasung Wangli Khunda IRB deploy tawbinaba haijaki mifam jaithokare tha kharagi mamangdagi tholakliba kanglupki irang asi yenglaga masigi waroisen ama purunabagidamata Kamjong District Administration na ngasi District Mini Secretariat Kanglup anigi CO sing lucingbasing amadi security gi makok thongbo official sing yauna pangthokani haina tawramba public coordination mifam ado hojik oiriba irang asina maram oiraga matang kaktana yeithole haina Additional Deputy Commissioner Kamjong na thokpa notification ama hairi mari leinade hairi ngasi Kamjong district ki namli Wangli amasung Chorok village chathakiba attack adu KNAB ga hiram amatada mari leinade haina militant group asina sengdorakhare attack adubu KNAB na chathakibani haina sandoliba ase organization asigi mingchat thinghanaba honarakpa thawongni organization asigi pandamdi Myanmar da democracy hanjilhanbani hairi nakal amaromda ngasi ayu anganbada Kamjong district ki manungchana Myanmar gi ngamkhai ga tainabna leiriba Namli Wangli amasung Choro village da Myanmar da leiba kuki khulai paibasingna ngamkhai lansilaklaga yung kai kaya mai tharamba amadi mi kharabuna hojik phawa thiba phangdana leiri haibagi matangda ngasi Chief Minister Yumnang Khemchana chair lauraga lengak pairiba NDA gi MLA singi oiba mifam ama pangthoktuna khanakhare hairi Presna phangba paugi likhun amagi matungina ngasi Chief Minister Yumnang Khemchana chair lauraga pangthokiba mifam aduda NDA gi Alliance da yauriba MLA ayambana saruk yaki ngasigi mifam aduda ngasigi angamba matamda Kamjong district ki manungchana leiba Namli Wangli amasung Choro village da Myanmar gi khulai paiba PDF amasung KNAB oigani singnaba khulai paiba singna landarakpaga loinana khongi yumai thaba amadi kaithen mai thabagi thabaksing chatharakpadagi khunjasing punsi hingnanaba chenaba amadi khunja kharana hojik phawba mafang khangna thiba khangdri haibagi pau asina state government su haksinna lawbaga loinana ngasi numidang pung 3 tabada NDA gi MLA singi mifam adu pangthokibani hairi mifam aduda Kamjong district ta ngasi thokiba thawdok adu haksinna lawbaga loinana state government na lawkhatpa yaba security gi thawrangsing lawkhanaba khanakhi ngasigi MLA singi oiba mifam aduda haukiba ing 2016 gi May 3 dagi tholakkiba irang asina maram oiraga hojik mayum makai thadolaga lanjenaraga leiriba IDP singna hojik thengnariba khudong chadaba amadi relief camp da leiriba IDP singi marakta ana ayek yaurakpa singi matangdasu khanaki hairi mifam aduda yamna hakchinna lawba yaba wafam ama oina hojik tonganba singi district singda IDP sing oina leiriba singi maraktagi state asida leiriba tonganba furup singna ngangnariba local gi loan amadi English amasung Hindi khangdaba kaya ama yauri haibagi wafam leibadagi ngasigi pangthokiba mifam aduna yamna hakchinna lawbaga loinana
ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯛꯈꯤꯕꯁꯤꯡꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯄꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯈꯟꯅꯈꯤ꯫ ꯇꯧꯕꯇꯕꯨ ꯈꯟꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯌꯥ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯄꯥꯡꯊꯣꯛꯂꯣꯏ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ